ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯃꯨ ꯂꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯁꯨ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯋꯥꯔꯤ ꯍꯥꯞꯄꯤꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯑꯏꯪ ꯑꯁꯥ ꯊꯤꯗꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯇ ꯁꯅꯥꯍꯟꯕꯤꯗꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯥꯛꯁꯦ ꯉꯥꯎꯔꯤ ꯄꯩꯁꯥꯗ ꯂꯥꯏꯆꯨꯔꯦ ꯃꯌꯨꯝꯒ ꯑꯃꯠꯇ ꯄꯥꯜꯂꯔꯣꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯁꯨ ꯀꯂꯛꯄ ꯈꯝꯕꯟꯕꯗꯒꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯔꯨ ꯑꯣꯏꯅ ꯀꯩꯗꯧꯅꯕ ꯇꯥꯟꯁꯤꯜꯂꯤꯕ ꯄꯩꯁꯥꯅꯣ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯃꯤꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯐꯥꯎꯕꯤꯅꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯃꯛꯅꯤ ꯈꯔ ꯑꯃꯅ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯗꯤ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗꯨꯗ ꯅꯨꯡꯊꯤꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯑꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯟꯖꯤꯜꯂꯛꯄꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯨꯄꯥ 6,000-7,000ꯇꯤ ꯑꯗꯨꯃꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯌꯥꯝꯅ ꯃꯤꯇꯥꯒꯟꯕ ꯀꯥꯡꯕꯨꯅꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯅꯥꯍꯟꯕꯤꯅ ꯁꯣꯏꯔꯛꯄ ꯇꯟꯖꯥ ꯉꯥꯏꯗꯨꯅꯁꯨ ꯂꯩ꯫ ꯁꯅꯥꯍꯟꯕꯤꯅꯁꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯗ ꯁꯟꯗꯣꯛꯏꯕ ꯁꯦꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯍꯩꯅꯕ ꯋꯥꯠꯄ ꯑꯃꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯔꯩ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯏꯃꯨꯡ ꯑꯍꯨꯝꯈꯛ ꯂꯩ꯫ ꯃꯗꯨꯅ ꯑꯃꯅ ꯁꯦꯜ ꯊꯨꯝ ꯀꯌꯥ ꯋꯥꯠꯇꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ꯫ ꯑꯃꯅ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯂꯨꯕ ꯈꯨꯗꯤꯡ ꯁꯤꯈꯥꯡ ꯈꯥꯡꯉꯤ ꯄꯩꯁꯥ ꯄꯤꯔꯛꯇꯕ ꯑꯃꯗꯤ ꯄꯤꯔꯛꯂꯒꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯊꯥꯡꯉꯒ ꯌꯥꯝꯅ ꯋꯥꯅ ꯄꯤꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯍꯨꯝꯁꯤ ꯆꯪꯉꯨꯗ꯭ꯔꯤ ꯁꯅꯥꯍꯟꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯅꯤ ꯑꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯦꯜ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝꯗꯤ ꯆꯪꯉꯤ꯫ ꯉꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯨꯗ ꯆꯪꯉꯤ꯫ ꯏꯅꯝꯃ ꯂꯩꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯤ ꯌꯦꯡꯁꯤꯟꯅꯗꯦ꯫ ꯏꯃꯥꯕꯣ ꯏꯅꯝꯃ ꯂꯩꯇ꯭ꯔꯣ? ꯂꯩꯔꯝꯒꯅꯤ ꯈꯪꯗꯦ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯇꯤꯡ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤ ꯉꯥꯡꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯂꯦꯞꯂꯒ ꯃꯇꯨꯡꯗ ꯏꯃꯨꯡꯗꯒꯤ ꯃꯧ ꯊꯣꯏꯅꯨ ꯑꯗꯨ ꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯒ ꯈꯪꯍꯧꯗ꯭ꯔꯦ ꯀꯥꯈꯠꯂꯛꯑꯣ꯫ ꯌꯥꯔꯅꯤ ꯏꯅꯝꯃ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯆꯥꯇꯧꯕ ꯈꯔꯁꯨ ꯌꯥꯝꯃꯤ꯫ ꯑꯗꯣ ꯆꯥꯗꯤ ꯊꯛꯈꯣꯗꯅ ꯂꯣꯏꯔꯕꯅꯦ꯫ ꯊꯔꯣꯏ ꯏꯅꯝꯃ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒ ꯁꯤꯗ ꯂꯩꯔꯝꯃꯣ ꯆꯥ ꯊꯛꯑꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯁꯦꯜꯗ ꯈꯜ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣꯃ꯫ ꯑꯗꯨꯇꯕꯨ ꯇꯧꯒꯦꯅ ꯁꯦꯜ ꯁꯟꯗꯣꯛꯏꯅꯤ ꯏꯅꯝꯃ꯫ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯔꯣꯏꯀꯣ ꯅꯪ ꯄꯩꯁꯥ ꯁꯟꯗꯣꯛꯂꯤꯉꯩꯗ꯫ ꯑꯁꯤꯅ ꯐꯥꯒꯤꯗꯒꯤ ꯋꯥ ꯀꯟꯅꯔꯛꯄꯗꯒꯤ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯀꯟꯅꯗ꯭ꯔꯁꯨ ꯁꯪꯀꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯎꯕꯗꯒꯤ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯃꯥꯡꯒꯣꯟꯗ ꯑꯃꯅ ꯁꯨꯃꯥꯡꯗ ꯂꯩꯗꯨꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯊꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯒꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯇꯨꯈꯣꯡ ꯂꯥꯎꯊꯣꯛꯄ ꯃꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯄꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯁꯝ ꯑꯗꯨꯁꯨ ꯐꯤꯕꯝ ꯀꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯔꯛꯇ ꯈꯣꯟꯖꯦꯜ ꯑꯣꯟꯕ ꯃꯥꯟꯕ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯑꯀꯤꯕꯗꯨꯝ ꯐꯥꯎꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤꯅ ꯈꯔ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥꯍꯟꯕꯤ ꯁꯦꯜꯒ ꯑꯝꯇ ꯄꯨꯗꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯁꯨ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯅꯨ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄꯕꯨ ꯅꯨꯡꯉꯥꯏꯗ꯭ꯔꯤꯉꯩꯗꯨꯗ ꯂꯥꯛꯏꯅꯦ꯫ ꯍꯨꯔꯥꯜꯂꯒ ꯄꯩꯁꯥ ꯄꯤꯅꯤꯡꯗꯕꯁꯨ ꯇꯥꯍꯜꯂꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯄꯩꯁꯥꯗꯣ ꯍꯥꯠꯇꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯃꯗꯨꯗ ꯉꯁꯥ ꯃꯈꯩ ꯇꯨꯛꯊꯗꯨꯅ ꯂꯩꯔꯨꯔꯕ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯇꯧꯅꯨꯀꯣ ꯑꯁꯤ ꯂꯩꯁꯥꯕꯤꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯅꯦ ꯌꯥꯝꯅ ꯇꯣꯞꯄ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯊꯣꯏꯅꯨ ꯍꯦꯔꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯨꯅꯨꯗ
amuka henane sakhul thokinabani kairo lekai ichalni ise ni danane puthok pusin tawrubai wani amnane pusala adi aisune muktoini selbu hatoribani magi aise kanano khangdri mayum panbusu khangoidaba hingbagi kanadraba mini asanda nimi simadi sanabi su sauningli aduga thoini su sauningli sauning toba thabak singsu amatu jugo chadri aduna amuka hena sauning halli nungthil talak mapuroiba su thabak chatkhiba ahal adusu phamungde heptuna leiringi thoinu imungi amot akaido kan lushili tasingna hauna lonchat kaya khangdaba nupi amasu oi numit chap yung khalakpa asida luna ningini haiduna wai kana sili nungsa sabagi matakta nungsichu amada setabana karigomba posak amata hai humduna tawdi mokhigi ka aduda sumchi silingai mapandagi sana hanbina yamna sauba khonjal amada mahakpu kaurakpado tari maduda pungchik chik na leiramba hoinu khangprak khakba sumchitto makhada thadai aduga thongnawgi parda adu haidoktuna yengi adubu mangondagi sumangdadi kanasu leiramdi thongdudi kari hangdoktuna leirami madu ubada thoino mihul amuka hena songkhalaktuna thong adu lonsalamlaga chensilaklaga phamungda songkhatuna phaiju chingkhatlaga hiptuna lei wakal ma ol khalai karino ngasi tawrisibo mangla taibangla kari phataba tawrubadagi imung asida anam aha churaklibano khanna thoino adu thawai nungaitani yamna pakhatna hiptuna lei adubu mahaki mapuroiba aduda hai hauba tamhobana fadi khanduna phone aduda mapuroibada tamhowi dana nungsa khara nemtharakpa nungsa khara leitharakpa aduda sanahanbi mapa macha khakta leiba imung aduda sanglai bacho tayai ngak imungda leptuna leiringai tayai du khudai amakak setlaga moja phurit amaga thorei madu ubada sanahanbi khara hainadraduna mama idu leithoi adubu tayai maong amada sanahanbi da kaurei sanahanbi lao kakhalo chango sida phamula baba su chathoki lao mapa chathoki hek hairakpa asida amuka hele sanahanbi na hainaraktaba asi adubu upaidi leitrabanina mangonda kakhatli aduga mora aduda phampham aduda mahaki hensap shori baboy ado lauthuraklaga yengba hore matang aduda mahaki manakta mora ama tharaktuna tayai su phamlai aduga wari hore sanahanbi aisi kari dawno khangdi nupi amakha kojabadusu menman taslaktre kaidawribano kaino khangdrimta mahana maro haudoke anane torokpadagi purukhiba paisani nangondaido ado haujikti marusu loisilakli aduga masu aingonda kaya interest leitraba khangdi handakse pangsauda sauni aisu bit leiraktre tokpu toknarasira khangdi marupto loirakpaga adudagane anakpa amadada sat koishilasira na khaliba asi haiduna yamna marok leiba minok ama tawrei madu sanahenbi khangdabadati adubu magi tofum thokpa soidana tawraga loiri khanduna mahakna lakliba asigi matangda oina asumna hairei ado tayai ngasidi paisa do piyo na ngarang sunahan supidi ngasidi pidaba yaroi hoi pige ngasidi gri hekta tae ado ngasidi warisu ngihak sasi ai ngasai dei tafum khangda lerimini mahaki matau aduda yamna hainadri sanahanbi adu aduna maram oiraga tayai yamna sauningna yengai adubu miyeng aduda tayai na yengubada adugi mati akiba sakpam ama oigri hingsabi amana sangdoktuni yenglakpa amagi miyengdumna ud aduga nokmi leiramba tayai dusu sakpam do khangjan hanjinki aduga imunglom dusu mathaktagi pot tarak padawna makhol ado tarakpada khangprak khangba chung duga imungda kaidawbano haiduna fat yengi handak on thorakpadadi sanahanbiduna mamai adu lukthaduna masam loinabakto khomjinduna leirami maduda tayai swai lawi karigumba kharedi mahakna sanahanbida chingnari aduna makhatana mahaki irang adu tawsindr madugi mahut imungda kaidawbano yenguge khanda changai adubo imungda di karisu tawramdi sa eng misen aduda lepduna
munni yengduna wakhal khali karino huziki sanahan bigi masaktu aigi mitnara nahan ge manade aine khaliba wakhal siga mahaki maung siga as kidum kishale adu mana nupini aine nupani kaidogi mina tawna thabak sunati pamadi pame nushiradi nushire masana yadrasu namdana lawragi lori wakhal sida amuk masa matanda on da amuk thoragli tayayna sanahan biya ang sarno ay piba hayeng do soidara piragi ngasi do seldo leibudi lei ada baba do horel halaga chengwan na ba paisa puraktradi arai basina wan gi tawbani ado ichan nang saroino ngasi danga ai paisa do chontharagi waise hairubadi sanahan bido wa machit am tangangdana put hogalaga yamna saunina yengi makut masa do prek thekpadong na tawi aduga masamana adusu phra haibugumna tawrakpa adudadi tayai do hai ke haido uraga akibadum phaurai yamna thazadara sanahan bigi maong aduda kirapadum phaurakpadagi humang marik phore sanahan bisu wa machit am phau hairamdana yamna saunina gamgam chatkri tungda tayai leptuna ni hawi adubu mahaki magau thiraba laknaba fanaba ngamtraba thamoi adugi wakhaldi asamna mami tahawi as machine bise aina lawradi yamna nungai dong ada fazarino tungda yengbadana ngongo fazariba smangdi yeng asu fazaini aigi haiba matang moirasune phangjaradi aidi nungai bada loyadawni aidi ma phadi pharani masana yagire yaroira sungya yaroida bo oiragana paingonda singnera abadi masatani mangchadaw monda asida amukta yaido nomi changlakpani adubu sa ingmisan apakpa adugi hekma pa landuna chatpado nasyapte sanahanbi lehptuna lehobagi mingsalda mami ta hobada urei madu ubada noklamba adu sab leptuna maning halaga yengi handakti kari sumami taramde matam aduda handakti tayaido ta singnamakki chingnarakli nghange ka manadaba ngasidi kainoma tawri haibasi khanglakli adubu masi phana haiduna sumahaki wakaldari thamoidadi sanahanbigi marau leiba miyeng chung phiral charaba sabat mahaki oiningba wakal asina mathumarang hawali yasanglakpa oibagi tayai mapa halaktrabasu imungi thabak khayido adum loshili miro lajadaba oibanina mama adusu lekhidaba kuidri adana mapa machatani leiba aduna maram oiraga haujikti tawdra yadrabanina imungi kupnomsu mapa macha anina tawi adubu nupi yaudaba imungnina kiyam maong taruni haiduni asum yasaglakpagi pochei kana loishilingai matamni tanja asida mangonda mapa changlakpagi makpul tarai mapa adu changlai iboiningdana tumina magi leifam thokpa adum tawduna lei adubu changlaktaba adudadi mapa adubu kawduna tholi mahakna tholakpa matamdadi kanasu leiramdi karibu oiribano khanduna adum thoine khanjinduna lei aduga pung amamuk lerga mapa pung su halai matam aduda tayana mapa aduda halakpada ngairibra hangubadadi karimata khanglamdri mapa adudi lakpada ngairi ngasai makhai lakte haiduna khumlakpa adudadi tayadu chingnarakli tasingna mabuk phatawki haungnabi phatana khalla haurai sanahanbina mahaki paisa piyo yade haiduna amabi tanaraga kihan khangang tawraklibra haina chap yungna klepli aduna maram oiraga tayaido tasingna makki sauning akan kanjau thokpa amadi kalakpa ama yaurakpadagi tayai khantharuba tawdana nupi adubu mahaki khubam numda thamlingakpagi athingba ahingi matam aduda yumdagi mapan tholai lamida misu kanasu chatnadri numi asisu thasini adana pumambambagi mathakta kithikkirum su tawnaba matamni adana lambida mi thoina chatribani adubu lambida thorakpadadi hanaga manadaba maongi weather oirakli adana maram oiraga tayai amukasu wakhaldo ningzing mangjingnai adubu tawrage khana tholakpani nupani hallaroi matagumna makong adu gam thangdura lai adubu mayamna hainaba leirak khra
ꯑꯈꯨꯕ ꯋꯥꯄꯜ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯇꯌꯥꯏ ꯐꯅꯗꯤ ꯊꯧꯅꯥ ꯐꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯁꯤ ꯌꯧꯕꯗꯒꯤꯗꯤ ꯊꯧꯅꯥ ꯑꯗꯨ ꯏꯌꯧ ꯌꯧꯔꯛꯇꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯇꯨꯡꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯍꯨꯏ ꯍꯧꯗꯣꯡꯅ ꯄꯜꯂꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯏꯁꯩꯗꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯉꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯇꯌꯥꯏ ꯊꯕꯛꯁꯤ ꯇꯧꯁꯤꯔ ꯇꯧꯔꯣꯏꯁꯤꯔ ꯌꯥꯝꯅ ꯈꯟꯖꯅꯔꯤ, ꯑꯗꯨꯕꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯈꯣꯡꯊꯥꯡꯗꯤ ꯍꯟꯕ ꯂꯩꯇꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗꯅꯤ ꯄꯥꯂꯤꯔꯣꯝꯗꯒꯤ ꯁꯣꯟꯊꯥꯡꯅꯕ ꯁꯥꯊꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯌꯥꯏ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯌꯥꯏꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯄꯥꯂꯤꯔꯣꯝꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯝꯕꯅꯤꯅ ꯀꯔꯤꯁꯨ ꯎꯗꯦ, ꯎꯗ꯭ꯔꯕꯁꯨ ꯈꯪꯕ ꯀꯧꯕꯅꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯏ, ꯇꯝꯅꯔꯛꯏ, ꯈꯪꯅ ꯈꯪꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ, ꯈꯪꯗꯗꯤ ꯈꯪꯂꯒꯤ ꯃꯇꯥꯒꯨꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯧꯔꯛꯄ ꯑꯗꯨꯁꯨ ꯂꯦꯞꯇꯦ꯫ ꯃꯤꯍꯨꯜꯁꯨ ꯆꯣꯡꯕ ꯁꯨꯝ ꯁꯨꯝ ꯍꯦꯜꯂꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯅꯤꯈꯛ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯇꯌꯥꯏꯗꯨ ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯤ꯫ ꯃꯈꯣꯡ ꯊꯥꯡꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ꯫ ꯌꯦꯡꯁꯤꯜꯂꯨꯗꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯄꯁꯨ ꯊꯣꯔꯛꯇꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯄꯜꯂꯤꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯨꯅ ꯈꯪꯁꯣꯡ ꯆꯣꯡꯁꯤꯜꯂꯛꯄꯗ ꯇꯌꯥꯏꯗꯨ ꯇꯨꯁꯤꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯇꯨꯡꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯅꯗꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯋꯥꯔꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯇꯪꯗꯤ ꯈꯪꯅꯤꯡꯂꯨꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯈꯔꯗꯤ ꯁꯥꯐꯔꯦ ꯈꯜꯂꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝꯗꯗꯤ ꯀꯃꯥꯏꯅ ꯍꯟꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯅꯥꯍꯟꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯌꯥꯏ ꯋꯥꯈꯜ ꯐꯅ ꯆꯔꯥꯡꯅꯔꯨꯔꯕꯁꯨ ꯁꯅꯥꯍꯟꯕꯤ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗꯒꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯤ꯫ ꯀꯤꯔꯝꯕ ꯄꯨꯝꯕꯁꯨ ꯐꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯍꯦꯛ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯗꯕꯅꯤ ꯈꯟꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯃꯤ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯨꯕ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯡꯗ꯭ꯔꯪ ꯋꯥꯡꯕ ꯑꯃꯨꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯌꯥꯏ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯥ 3ꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯇꯌꯥꯏꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯌꯥꯏ, ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯃꯄꯥ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯕꯕꯥ ꯑꯩ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯀꯩꯒꯤꯅꯣ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯐꯃꯥꯡ ꯑꯁꯤꯗ ꯍꯩ ꯂꯩ ꯗꯨꯛ ꯊꯥꯎꯃꯩ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯁꯦ? ꯃꯄꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦꯁꯦ, ꯑꯩ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯐꯖꯅ ꯁꯥꯔꯒꯦ, ꯅꯪ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅꯅꯦ ꯏꯔꯨꯖꯊꯣꯛꯎꯔꯣ꯫ ꯀꯨꯏꯔꯦ ꯏꯔꯨꯖꯗꯕꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯤ꯫ ꯊꯥ 4ꯕꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨꯁꯨ ꯃꯑꯣꯡ ꯆꯥꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯇꯌꯥꯏ ꯑꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯆꯤꯡꯅꯔꯤꯕꯗꯤ ꯃꯍꯥꯛꯀꯨꯝꯅ ꯁꯅꯥꯍꯟꯕꯤꯒꯤ ꯁꯦꯜ ꯇꯣꯟꯕ ꯏꯃꯨꯡ ꯑꯃ ꯑꯅꯤꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯌꯥꯎꯔꯦ ꯍꯥꯏꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯅ ꯁꯅꯥꯍꯟꯕꯤꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯐꯠꯇꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅ ꯀꯝꯗꯧꯅ ꯍꯧꯖꯤꯛ ꯁꯅꯥꯍꯟꯕꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯦꯜ ꯊꯧꯕ ꯆꯠꯂꯝꯕ ꯏꯃꯨꯡꯁꯤꯡꯗꯨ ꯑꯋꯥ ꯑꯅꯥ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏꯕꯅꯣ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯄꯒꯤ ꯃꯔꯨ ꯑꯣꯏꯅ ꯕꯨꯠ ꯕ꯭ꯂꯦꯠ ꯀꯌꯥ ꯊꯣꯔꯛꯄ ꯑꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥꯁꯨ ꯇꯥꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯗꯦ꯫ ꯍꯧꯖꯤꯛ ꯏꯃꯨꯡ ꯈꯔꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ ꯍꯥꯏꯅꯕꯁꯨ ꯆꯤꯕꯣꯜ ꯆꯤꯕꯣꯜ ꯇꯥꯔꯤ꯫ ꯉꯁꯤ ꯑꯁꯤ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯁꯔꯖꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀ ꯇꯤꯟꯅꯖꯕꯤ ꯁꯅꯥꯍꯟꯕꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯁꯦꯜ ꯇꯣꯜꯍꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯔꯛ ꯃꯔꯛꯇ ꯁꯦꯜ ꯄꯤꯅꯗꯕꯩ ꯁꯅꯥꯍꯟꯕꯤꯒꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯨꯃꯛ ꯇꯣꯏꯅ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯁꯅꯥꯍꯟꯕꯤꯅꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯁꯔꯖꯨ ꯅꯤꯡꯉꯝꯂꯛꯇꯕ ꯍꯥꯏꯕꯒꯨꯝꯅ ꯊꯣꯛꯂꯤ꯫
Laikai mamanabi ama oina sikhraba matung asidadi hena nungaitaba amadi matam khudingmakta mahakna maral achauba ama langjinbagumna sarjudo amu khangprek khangje masa mathanta aduga ataida thoknanaba thawdoksu mangodasu thokadra haina pakhatchari bani aduna maram oiraga matam khuding sanahanbibu nungsina sonjari mangodadi aki akhang thoktanaba haidana amaramda tayaisu wakal yamna khanjannari numituda tasengna mahakna sanahanbibu manghallage khana lakhibara tasengna mahakna sanahanbibu loishinkrabra natraga kamdawnano khangdre mahaksu mahakna haliboy ningduna hena ningamloktaba poksei ninda tawjari mahaksu aduga thoinudi kibana loiri mangondasu matik mayai kalaba sanahanbigi thawaina tamnarakani ki halakani khallubada sananbi hek sikhibadagi tumfam chafam khangdana lakbani mapuroibada tamabasu mapuroibana thawsabidi aduga manem amadi hena sonjinkhri numidang asidasu thoinu chai ising thongna khuchum haidokpa afau kiduna leirini khanghaudana tv adu tharaki aduga fan adusu thabagi makol taraki madam aduda mapuroibasu leipanati aduga manem adudi phamungda hiptuna leiribani amurak anirak manem adubu kauduna yengbudasu tv adu kanana tharibano khanglamdi kirabasu kina imungdadi kibata hoide khanjara tv ka aduda changlaklaga tv adu muthatki changlai fan adu sumuthatli tv adu sumuthatli aduga sakhumda amu changlai handakna maningda thamba washing machine adu on tobagi makhol tarai maduda thoinudu khangprek khangna phallawna chongbada glass ama makhada taduna kairi manem aduna kaidawrage hanglakpada karisu tawdi khomlabasu thoinu kina kaidawrabano hangningbana tamna tapna maninglomda thore washing machine adusu on tawduna lerambada khangprek khangi adubu madu muthatlamlaga kiboy lakpoi prap imungda sanglai thoinu handakti ta sengla kiri mahaki pali laklapoina khalle aduna maram oiraga sa ising adu prap loisinge tawi adubu khanghaudana tv adu amuk khangau haura tharakpada khangprek khangima mapira cheladuna yamna kina handaksu tv da muthatnaba changai adubu khongthang adudi thujenba ngamdre tamna mihul mapi kharagal mapira cheladuna tv aduge manakta changlai aduga tv adu muthatlamlaga mahaki ka ajur sanglai aduga phone aduda mapuroibada call tawi mapuroiba adu pairai maduda thoinuna kamna pau pombado tami adubu network nuwaitabna maram oiraga call adu tatkhri amukhana tawbada yakhidri thoinu susut tawduna kaptana khangli aduga sakhumdasu mai adu muthatlamdabana maram oiraga pressure cooker adu kamlai maduda thoinu mai adu muthatludrabadi hena khudong thirani khanduna mapi adu taithok amuk thorakli gas adu hek muthatpa loiraga mapi taithok tuna on thorakpada wangna sanahanbi leptun lerami madu ubada thoinu makuta pairamba phadi phawba makhara tarki bhagna uriba asi sanahanbigi tagat tekpa haksang adu natti phimu ngakta setlaba mamai mamit amuba kali ngaktana yaksilaba amadi makong leibakta tadana paiduna leiriba aduni matau aduda thoinu kari tawgani kawbu makai mamit adu guptana yengduna le sanahanbi nokfet tawramlaga fat mangkri thoinu panthaba tawdana mafamdudagi thorakli mafamdudagi hek thorake tawbaga mahaki khujengda amuba amana mokru do fat ngaklaklaga leimaida upsinduna tai kanbiyo haiduna lawba ngamdringi tungnomdagi thoinudu soro singkri numitsi maktada tayaisto ahing athingbada wakhal yamna phombangnaduna umduna hipli mapada hanglebasu phajina khumlakti tha ahumuksida kari thokrabano sukhang khangdrabanina tayai hen chingnaba phawri aduna maram oiraga khoirang khoi saunarapodagi tayai phamungdagi hawgalaga thorai madu mahaki mapadu khanghaudri ma aduna mahaki ka adudagi tholalaga sofa leriba aduda fami thongsi mapanda karigomba mahakna amukta ujiba posakhra theliba adu urei adu karino haiduna sangsindu yenge adubu
ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯊꯦꯠꯂꯤꯕ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯝ ꯌꯦꯡꯂꯤꯉꯩ ꯌꯦꯅꯈꯥꯗ ꯃꯤ ꯑꯃꯈꯛꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯀꯅꯥ ꯑꯣꯏꯕꯅꯣ ꯈꯟꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯠ ꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯅꯈꯥ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯎꯗꯦ ꯍꯨꯏꯖꯥꯎꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯌꯦꯡꯂꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯥꯟꯅꯕ ꯑꯃꯨꯛ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯁꯨ ꯂꯧꯊꯗꯨꯅ ꯌꯦꯡꯉꯤ ꯄꯣꯌꯣꯝ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯐꯤꯉꯧ ꯑꯃꯅ ꯃꯇꯨꯝ ꯇꯥꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯣꯠꯁꯛꯅꯤ ꯃꯗꯨ ꯍꯦꯛ ꯂꯧꯊꯣꯛꯎꯕꯗꯗꯤ ꯖꯤꯡꯒ ꯃꯊꯛꯇ ꯑꯔꯨꯝꯕ ꯃꯤ ꯑꯃꯒꯨꯝꯅ ꯅꯦꯠꯊꯔꯛꯄꯒꯤ ꯖꯤꯡꯒꯗ ꯀꯨꯠꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯇꯌꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯄꯥꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯏ ꯑꯗꯨꯕꯨ ꯌꯨꯝꯊꯛꯇ ꯅꯦꯠꯇꯨꯅ ꯆꯠꯂꯝꯕ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗ ꯐꯟ ꯆꯣꯡꯊꯔꯛꯏ ꯆꯣꯡꯊꯔꯛꯂꯤꯕ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝꯗꯤ ꯁꯣꯛꯆꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯑꯃꯨꯕ ꯁꯤꯟꯗꯨꯔ ꯃꯆꯤꯟꯕꯥꯜ ꯀꯌꯥ ꯑꯗꯨꯅ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯇꯌꯥꯏ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯑꯗꯨꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯍꯤ ꯌꯥꯏ ꯆꯦꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯕ ꯉꯝꯅꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯇꯌꯥꯏ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯏꯃꯨꯡꯂꯣꯝꯗ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯇꯌꯥꯏ ꯀꯤꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯁꯤꯗꯤ ꯑꯃꯠꯇ ꯂꯦꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯀꯟꯕ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯇꯌꯥꯏꯗꯣ ꯀꯤꯃꯜꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡ ꯑꯗꯨꯗ ꯂꯣꯡꯊꯣꯛꯇꯨꯅ ꯁꯅꯥꯍꯟꯕꯤꯅ ꯌꯥꯟꯊꯔꯛꯂꯒ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯂꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯀꯣꯟꯁꯤꯟꯈ꯭ꯔꯤ ꯑꯩ ꯃꯃꯤꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯃꯥꯏꯗ ꯁꯤꯠꯂꯗꯨꯅ ꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯃꯔꯣꯝꯗ ꯁꯔꯖꯨꯁꯨ ꯋꯥꯈꯜ ꯑꯃꯗ ꯎꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯈꯜ ꯈꯔ ꯏꯪꯊꯒꯗ꯭ꯔꯥ ꯈꯟꯕ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯤ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯑꯃꯗꯤ ꯃꯩꯔꯩ ꯆꯀ꯭ꯔꯤ ꯇꯧꯅꯔꯛꯄ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯖꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯔꯩ ꯆꯀ꯭ꯔꯤ ꯑꯗꯨ ꯍꯜꯂꯒ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯈꯜ ꯌꯥꯝꯅ ꯏꯪꯗꯕ ꯄꯥꯝꯕꯅꯤꯅ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯤꯃꯗꯤ ꯑꯀꯤꯕ ꯄꯨꯝꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯔꯥꯎꯟ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯄꯨꯡꯗꯤ ꯁꯨꯝ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯄꯨꯡ 11 ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯁꯥꯎꯅꯔꯕꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯦ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩ ꯀꯣꯜ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯠ ꯑꯣꯈꯠꯂꯒ ꯀꯩꯗꯧꯕꯒꯤ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩ ꯑꯗꯨꯕꯨ ꯁꯨꯀꯨꯝ ꯈꯨꯝꯂꯛꯇꯦ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯇꯧꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯅꯥꯍꯟꯕꯤꯒꯤ ꯐꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯞꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯨꯕꯗꯗꯤ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞꯃꯛꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯁꯨ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯅꯪꯅ ꯍꯛꯆꯥꯡꯗꯒꯤ ꯁꯦꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯁꯔꯖꯨ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨ ꯁꯥꯠꯄ ꯃꯈꯩ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯀꯝꯗꯧꯅ ꯁꯤꯈ꯭ꯔꯕ ꯃꯤꯅ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯁꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯣ ꯑꯗꯨꯁꯨ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯎꯔꯛꯏ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗꯨꯅꯗꯤ ꯌꯧꯕꯗꯤ ꯉꯝꯗꯕꯅꯤꯅ ꯎꯕꯗꯤ ꯐꯪꯗ꯭ꯔꯤ ꯐꯖꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤ ꯐꯥꯎꯕꯗ ꯌꯧꯕꯅꯤ ꯑꯗꯨꯕꯨ ꯃꯨꯁꯤ ꯂꯦꯞꯂꯤꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯒꯣꯟꯗ ꯆꯪꯁꯤꯜꯂꯛꯏ ꯑꯁꯤꯗ ꯁꯔꯖꯨ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯒꯗꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯍꯟꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ
ꯃꯩꯉꯥꯜꯅ ꯐꯪꯕ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯗꯒꯤꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯔꯖꯨ ꯀꯤꯔꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯏ꯫ ꯆꯦꯜꯂꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯅꯥꯍꯟꯕꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯂꯝꯕꯗꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯇꯨꯏ꯫ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤ ꯑꯗꯨꯁꯨ ꯀꯨꯟꯊꯔꯛꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯔꯖꯨꯗꯤ ꯇꯨꯡ ꯍꯜꯂꯗꯨꯅ ꯁꯤꯠꯂꯒ ꯊꯣꯛꯂꯛꯏ꯫ ꯎꯄꯥꯏꯗ ꯂꯩꯇ ꯁꯔꯖꯨ ꯀꯟꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯍꯦꯟꯅ ꯁꯅꯥꯍꯟꯕꯤ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯏꯕꯗꯁꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯃ ꯉꯔꯪ ꯉꯪꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯁꯔꯖꯨꯒꯤ ꯃꯤꯠꯃꯥꯡꯗꯁꯨ ꯀꯤꯔꯕ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯖꯨ ꯀꯞꯂꯗꯨꯅ ꯉꯥꯎꯖꯩ, ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯃꯤ ꯇꯨꯝꯊꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕꯗ ꯁꯅꯥꯍꯟꯕꯤ ꯑꯃꯨꯛꯇꯪꯗ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯝꯂꯒ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯖꯨꯁꯨ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯥꯍꯧ ꯉꯟꯕ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯑꯣꯏ 3 ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯊꯣꯏꯅꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯖꯤꯟ ꯃꯔꯝ ꯉꯥꯛꯇꯅ ꯈꯣꯠꯆꯤꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯁꯨ ꯁꯅꯥꯍꯟꯕꯤꯗ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ꯫ ꯇꯌꯥꯏꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯇꯦꯛꯂꯗꯨꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯁꯅꯥꯍꯟꯕꯤꯗ ꯇꯊꯤ ꯇꯑꯣꯏꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕꯒꯤ꯫ ꯑꯗꯨꯒ ꯁꯔꯖꯨꯅ ꯃꯃꯥꯏꯒꯤ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯁꯨꯃꯥꯡꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯁꯅꯥꯍꯟꯕꯤꯕꯨ ꯍꯥꯠꯂꯨꯕꯒꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯍꯟꯕꯤ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯅꯨꯃꯤꯠꯇꯣ ꯁꯅꯥꯍꯟꯕꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯧꯗꯨꯅ ꯕꯨꯠ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯕꯨ ꯁꯦꯟꯅꯖꯕꯅꯤ꯫ ꯀꯜꯂꯛꯄ ꯃꯤ, ꯌꯦꯡꯊꯤꯕ ꯃꯤ ꯌꯥꯝꯕꯅꯤꯅ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯁꯨ ꯇꯌꯥꯁꯨ ꯅꯨꯃꯤꯗꯥꯡ ꯂꯣꯟꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯥꯔꯒꯦ ꯈꯟꯅ ꯇꯧꯔꯤꯉꯩ ꯇꯌꯥꯏꯗꯤ ꯃꯍꯥꯛ ꯎꯕꯗ ꯂꯦꯛꯊꯈ꯭ꯔꯦ, ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯔꯖꯨꯁꯨ ꯁꯥꯎꯅꯤꯡꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯏ ꯍꯥꯏꯗꯨꯅꯅꯤ꯫ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯈꯪꯂꯤꯕꯅꯤ ꯁꯔꯖꯨꯁꯨ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯁꯔꯖꯨꯗꯨ ꯄꯨꯛꯆꯦꯞꯇ ꯊꯥꯡꯁꯨꯔꯤ ꯑꯃꯁꯨ ꯌꯦꯞꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯌꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯕ ꯑꯆꯧꯕ ꯑꯃꯅ ꯁꯅꯥꯍꯟꯕꯤꯕꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯑꯃꯨꯛꯁꯨ ꯁꯔꯖꯨꯗ ꯑꯣꯟꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯔꯖꯨꯁꯨ ꯃꯥꯁꯨ ꯑꯗꯨ ꯃꯁꯥꯗꯨ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯁꯔꯖꯨ ꯀꯤꯔꯗꯨꯅ ꯆꯦꯟꯐꯝ ꯈꯪꯂꯛꯇꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯗꯨꯅ ꯑꯃꯨꯛ ꯁꯅꯥꯍꯟꯕꯤꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯠ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤ ꯑꯁꯦꯡꯕꯒꯤ ꯁꯛꯇꯝꯗꯣ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯣꯛꯊꯔꯨꯕ ꯋꯥꯔꯨꯕ ꯑꯃꯒꯨꯝꯅ ꯁꯅꯥꯍꯟꯕꯤ ꯁꯣꯔ ꯐꯥꯎꯕ ꯐꯖꯅ ꯍꯣꯟꯕ ꯉꯝꯗ ꯁꯔꯖꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯁꯔꯖꯨꯗ ꯃꯇꯦꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯍꯥꯏꯗꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯖꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯄꯗꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯅꯁꯨ ꯃꯗꯨ ꯂꯥꯎꯗꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯕꯗꯒꯤ ꯁꯔꯖꯨꯅ ꯁꯅꯥꯍꯟꯕꯤꯕꯨ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯐꯅꯌꯥꯝꯅ ꯍꯟꯊꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯈꯪꯂꯕ ꯑꯈꯪ ꯑꯍꯩꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝꯅ ꯍꯣꯠꯅꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫